Sakhangdabasingna kaplakpa nongmaina panbadagi labukta thabak suduna leiba kuki lomi ama laikhidre mahaki loina bina nongmaina panduna sokpadagi laikanakre Kangpokpi amasung Tamenglong district ka lonaba Kangpokpi district ki Tuzang Bhaisong sub division ki manungchana leiba Govazang kuki khulda pamlo uba satkiba masagi chahi yankhai humdoi suraba kuki lomi haulal singsit masakhangdabasingna nongmaina kaptuna hatlamle aduga mahaki loina bi nemnai kim singsit puna nongmaina panbadagi aruba fivamda laikanaduna leiri hairi Indian Today NE ki report amagi matung inadi thaudoga singarang numidang wairam pung mariga makhairom tabada matai manau asina manak nakpada leiba chingmai amada pamlo suringaida masakhangdaba nongmai paibasingna attack satharakpada haulal singsit mafam adumaktada leikidabani aduga mahaki loinabi nemnai kim singsitna nongmaina panduna mafam aduda taduna leirambani hairi khunja singna phongdorakpagi matung ina victim oiriba matai manau ani asina Kullasigi naknana leiba chingmaida pamlo suringaida masakhangdabasingna nongmai kapsinduna attack tawrakhibani khunja singna ngarang nungthil pung mari makhai tarakpada nongmai makhol kunrom taba phangki amadi khunja singna nongmai makhol tabada mipaiba poknakhi hairi tungda matai manau asi numidang wairam athengba fawbada halaktabadagi matai manau asi thiba thorakhi hairi leikhiraba haulal singsit asi makhoina pamlo uriba Mafam aduda nongmai maru kaya panduna siduna leiramba thengnakhi aduga nemnai kim singsitna nongmaina panbadagi wanthaduna leiramkhi hairi nongmaina panduna soklaba nemnai kim singsit manak nakpa health center da pukhatuna laikanakhi hairi mafam aduda leiramba mioi kharana phongdorakpagi matung ina ngarang nongmai kapagi thaudok adu NACN IM amasung ZUFK gi kadar singna sathakhibani haina maral sirakli adum oinamak hauzik fawbagi oina official oiba confirmation di leitri Ngarangi thaudog aduna maram oiraga khunja singgi pukning wakhal leitana leiba ngamdre hairi ningsingba yabadi numit kharani gi mamangda security force na Govazang khulda search operation chathaduna khusu khulai kya marum phagatpa ngamkhrabani khulasi Kangpokpi district ki Tuzang Bhaisong sub division gi manungchana Tamenglong district ka naknana leibani hairi Khulmi bridge asi drug trafficking lambini haina National News Channel amada phongdokhiba wafam yumpham yaudabani Kuki NP Manipur lenga ki ayaba amadi environmental gi clearance yaudana Sandal district ki Gamnom khulda sakhiba Khulmi bridge asi drug trafficking gi lambini haina National News Channel amada phongdokhiba wafam madu yumpham yaudabani haina Kuki NP Manipur na phongdorakli Kuki NP Manipur na hai thawong asi nungsinadabana mang tharaga satharakpa propaganda amani Emergency ki matamda turel asi lanana bahotnabada mini pan laikhidabani khulmi thong asi makhatana kukizo proof ki mioi amata turel lanbada siendana bagi pandam amaga loinana sakibani mafam asi gi miyamna thengnari ba khudong chadabasing asi mari leinaba authority na tasin usinadana matam kuina leirakpadagi thong asi sakibani masi drug puthok pusin taunaba lambi amanate Thong asidagi meter samarom tamak lapa mafamda security forcing station tawduna leiri haina su Kuki NP Manipurna makhatana phongdorakli Kuki NP Manipurna phongdorakli ba wafam sing adugi ona tainabada kokomi gi hanagi lusingba khuraijam athawbana hai Manipur asi India gi oina golden triangle gi gateway ama oirakli nauna sariba thong asi lambi chathok chasinda khudong chahalagani haina maikai kyadagi yanarabasu thong asi illegal oina sakhibani Lengakna drug amasung narco terrorism ki mayokta zero tolerance policy chatharagani haina chinda phongdokrabasu tasengna oiriba phibam asidi thamoi kainingai gi masakni hairi Henjang amasung khunko village ki chip leifam khanganana ba kimna taksilakli leimakhongda miyamna sangsin ba protest ka mari leinana phajin khiba Henjang village ki chip Ke Laubung amadi khunko Kuki village ki chip Padin Hangsingi leifam chapsana khangan bina ba Kuki NP Manipur na taksilakli Kuki NP Manipur gi media cell na thadorakpa cherol amana hai Henjang village ki chip Ke Laubung Indian Defense State Service tagi potharaba miyoini khongjang da saruk yakhidaba miyoy asibu Police na fazin kibagi thawong yaningde mahak hauji kadai da karamba fibam da thamribagi haiba authority singna mayek sengna khangalaktabana imung manung amasung proof asigi miyam da chauna nungnang ba pokhalle protest adu da saruk yakhidaba pagin hangsing fazin kibagi thawong adusu akanba moong da condemn tawi Ke Laubum hariba mioi asi July 9 da Leimakhong Area Protection Committee gi chairman oirambadagi pham thadokhrabani hairi Brown sugar kg 5 ga konana fare
Churachandpurdagi kwakta phauraga lilong tamna purakpa lupa crore 5 romgi oigadaba brown sugar kg 5.148 ka konana mioi ani police na fare akhanaba pau ama fangbadagi Bisnupur district police ki commando team anina kwakta sericulture center manakta grey masugi Mahindra Punch ama sek tawbada brown sugar kg 5.148 yauramba thengnarakhi plastic ki packet ta hapa brown sugar adu gari gi oi thangba thong mayada losilaga purambani gari adu bu thaurakliba mioi adugi maming Muhammad Amjad Khan chahi 94 apokpa laikhidraba Nazir Ahmad kawi lilong singjau dagini mangondagi sel oina lupa lising marfugo humdoiga satret humdra su phagatki Fagatlaba brown sugar adu malemgi kaithialda lupa crore 5 romgi oigani hairi TH Brinda yauna mioi 13 Indian National Congress ta yaokhre Manipur da thokliba irang state sponsored violence amasung terrorism ni Brinda Kumjali Singani Kunkatarit ki anganba sarukta pangthokadoriba 16 suba Manipur Legislative Assembly mikhalasi gidamak Indian National Congress INC na BJP gi mathakta kholau laukre Lalasigi saruk ama oina thaunaujam Brinda yauna masak nairaba mioi 13 INC da ngasi yaukre INC da yaukraba mioi 13 adudi Thongju Assembly Constituency dagi Thingujam Oxford Kairao Assembly Constituency dagi Longjam Suranjoy Thangmaiban Assembly Constituency dagi Yengkhom Sanjeev Uripok Assembly Constituency dagi Laisram Sasi Bhushan Yai School Assembly Constituency dagi B Sharachandra Sharma amasung Thaunaujam Brinda Sekmai Assembly Constituency dagi KH Devendra amasung KH Gambhir Lilong Assembly Constituency dagi MD Nasir Khan M Anwar Hussain amasung Colonel Muhammad Sahid Khani makhoi taraga mathoi Congress ta yaurakpa amasung makhoi bu okpagi thoram adu mioisa kaya tinki asauba thoram ama oina pangthokhi MPCC gi office mamang adu mina pik thanki thoram adu da party gi president Okram Ibobi CWC gi member gai khangam hanagi MP Thokchu Maina MLA sing ex MLA sing amasung Congress worker kaya saruk yakhi Thauram aduda wangang laduna Congress ta nauna sanglakhiba Thaunaujam Brinda na hai Kanglup nai balenga ki moong asidi malem da sumai paktri Manipur da sumai pakloi ngarang su kanto sabal da yum taruk mai thakhi sing da sumayam ama thari kaya hatli nongmagi thoktaba yadraba pau oiri Asigumba phiba masi Kanglup ki irang la haina yenglakpa matamda masi state sponsored violence amasung terrorism ni state yauraga sathaba I nai taba thaudok ni irang asi haubadagi loiba fawba BJP lengak asi yawi irang sing asigi teksa kanana pugadabano hairagadi lengakna pugadabani chahi tara lengak pada chahi ahum lan chathabasi makhoigi khut yauraga chathabani Leibak sit tumna mai thabani mioi khujo kharana sanaraga irang asi thokanbani mi yamba nate makhoi bu maru phuktuna hundokhiba tabani mahakna makha tana hai Manipur da thokliba tamthiraba irang sing asidagi awaba nanglaba miyam bu kange haiba taragadi miyam gi mapung phaba lengak ama lehenba tai adugumba lengak adu Congress natana atopana ngamloi maram aduna miyamna Congress ta thajaba thamgadabani Thauram aduda party gi president oiriba Okram Ibobina hai Pakistan na India gi mayokta thabak tawrakpada Prime Minister Narendra Modi lengakna mikup kharagi manungda laman khumki adubu pikhraba Manipur state asida thokliba irang asidi kumhai gumna yenglaga leiri BJP lengakna khalibasi lamdam asida amaga hatna suna halaga waba yaba wahalaga India lengakta mangak nol halaga sangjaraksanu haiba manba thawongni masi aikhoi puna thingminaba mathau tai Ngasi Congress Party da changlakliba sing asi Manipur kalam lage ima leibak asi kalam lage haibagi wakhalonda changbirakpa oiramgani haiki